Manipur University campus da open gym yauna art and culture gi building ama Chief Minister and Birena Sangha ki bagalana campus manungda swimming pool amasung 33/11 kilovolt power substation sengana bore ko yung tangkre university ta politics samsung Gundaism gi thilpiroi dogani free oibe academic atmosphere o hengata bani haina se minister na phongdoki sangha ba amasung ore yung tamgi thoram loiba matungda Manipur University ga auditorium da pangthoki ba thoram da se minister na makha taratuna university haibasi national sugi yumbini mating leiba phaba khunai aba semada university da asoba thogang lori bani university ki maro ebasi khangna laingak na su angam ba thak thona gani haina phongdoki loirena status gi hosuk ori irang asi matau karam na thoroki amadi kari maramdagi thorokli bano haibagi core issuesing miyamda khanghanabagi damak university level da nainadan honariba si makhatan hona biu haina su minister na Manipur University ko jasing appeal thoki taramade da minister MLA Singh Manipur University ki vice chancellor professor and Lokendra marilaina faculty amadi official sing amasung mahiroi singna sarukya school dagi college dagi matang laga university sidagi thoki ba mayam do ngasi society gi future gi punama guide to bi doli ba to bilis aduna sugumba institution side koi da sui sur gunda la laga yam wang na thame professor faculty mayam am lai aduna madudu ownership oina thabak to biraga Manipur shal tansi pension free movement regime regulator amba biometric lawraga report to ba aduga ekoi society da yam satina sauna manghal liba drugs ma koi maru pham mathalam sige ohum mari je taram madi yare koi aduga sige ohum mari je tawji bawde koi compromise to gumse lan chona se habina te constitutionally politically haiba pot puna ma kharse taw howdradi future like si tawna ba sige pandam se phangna ba honna ba chatpa kanda ni ngasi thoi ba struggles da masidai da kana ko makharna advantage lo na honari please pandam du yeng